angang na mamagi mabuk manungdagi mahi bidya khanglakpagi warisi Hindu mythology Mahabharat ki larikta palammi Subhadra na mirolingai matamda Arjuna Chakravihura changbagi matangda wari tauba matamda mabuk manungda leiriba angang Abhimanyu na tahawa khanglobani hairi Amaromda success in school, achievement in workplace, and respect from the community. Hairiba singsi phangba ngamnabagi damak angang singbu jamna kupna jingshinbiba amati takpi tambibagi mathau tai. Emotion, social skill, reasoning skill, and language development skill. Hairiba singsi angangi brain development ta jamna maru oiba machak singni. Amasung parenting na masibu balance tauna ngak na jingshinbigadawani. Mamangi parenting ki primary wakhallondi machasingbu harauna nungaina kukan panganna punsi nongsang na leiba uba pami matam amadana responsible oina masagi thabak ama tawduna punsida mai pakpa asina maru oina khanarami adubu hojiki matamgi parenting ki wakhallondi angang sigi apamba hainajaba subject hiramduda angang sibu jokhatpiba asini Machasingi damakta Mama-Mapa oiba singi chei liba wakhalonsi ngasisu modern competitive oiba parenting thamoidasu uba fangi khetnaba haibabu the way of approach to the result Afaba upalgi mahi chage hairati ahanbada thagadarubu upaldugi maru natraga charadu Afaba khandok piraga mathau taba element sing haibdi leibaki leihau nongju nungsa environment climate na singba chanaba mafamda lingthok piba tanatana matamgi chang naina makhong sombiba ising saibibaduna jokhatpa gumna ekhoina angangsingbusu masagi chahi matangi matung inna jengsinbiba khangbiba mathau tai research and study gi matung inna social skill haibdi school natraga kindergarten da chatpa hawdrangagi matang se jamna maru oiba matamni angangi ahanbagi chahi manga si parenting gi physical emotion language and thinking makoina kari khalli haibna chingba singsi angang dugi well-being haibadi healthy and happy life da jamna mari leni hariba matamsida angang sika jamna caring amadi responsive relationship thambiba angang da mabuk lamhanbidaba neglect tobidaba thabak chille haiduna thausaabidaba tobiganu masi singsi angangi brain development jamna important oiba matter ni miyoibigi brain si tongan function ki neural kaya ama samjinnaraga mathang semgalei brain ki structure sembagi process si mama na pokthrangai haibadi mama na miron matamdagi hawi angang piklingai matamda neural singsi jamna thuna ayamba connection tawi study gi matungin more than 1 million neural per second form otawi aduga sahi kharagi matungda neural connectivity form tawbasi khara taptharai hariba matam sida neural connection singdu semjin sajinba amadi well organized oina mapangan kan na semgalli matawasumna ahanbada angang magi brain si uba amasung taba ngambagi function si develop oi madugi matungda ngangba ngambagi skill language skill si develop tawrai amasung cognitive functionality haibadi pochei paiba ngamba organize tauba afafata khandokpa ngamai maru oina loina tinaba uruba taruba experience aduna angangi brain si semgatli process asida jamna mathau taba machakti relationship aduni angang asida mama-mapa oiriba angang asibu jengsinbiriba natraga imung manung sigi mi singi thambiriba nungsi mari aduni pikliba angang aduna jamna chamna bubbling tauba masagi marol ngangjaba facial expression amasung makut masan paw faunaba hotnaba matamduda ahan oiriba singna hairaga response tawbiba makhoiga loinana wari sanabiba brain gi capacity si sahigi matung inna khenaba lai jamna awaba nuaitaba wakalna angangi brain chokhatpada akaibo erei maduna punsi chupagi oina khangning hainingba masagi mawong matau amasung wakalon khanba phongdokpada problem oirakani angang oiringaida jamna awaba leita lairaba hanna chebiba namthabiba aranba ta hanbiba masana pamjedaba thabakta nam haduna sijanaba natraga
Mama-Mapa oibasingna thausabi-daba neglect tawbiba angang-singda yamna depression oihalli. Masina tungi punsida harau nungaina achowa wakhalon khanbagi pangan lairaktabata nattana health-asu asokpo oihalli. Maram aduna asigumba fibam sidagi ngakthokpiba angang-singbu matik chana care tawbiba makhoigi apamba aningbada response pibiba si jamna maru oiba amadi tengai fadabani. Neuroscience na hairi chauraba matungda achumba lambida takpi tambibadagi hena angang oiringaida ngallingai matamda jengsinbiba semjin sajinbibana afaba meaningful oiba result puthokpa ngami. Thajaba afaba relationship and positive learning experience masagi jumdagi tamba hawi. Maram asina angangsingbu afaba schoolda admission tawbibata natana ahanbada nungsi chanana leiba imung manung amagi angang oihenba mathau tai. Madutana afaba phajaba khunaigi oiba leader kaya puthokpa ngamngani.